अहनबद यामना मरुओइबा अपडेट खरा थमजगे बिष्णुपुर डिस्ट्रिक्ट के सिक्योरिटी के मुकनबदा खोंजंग लोय कुन हेना सोखरे एआर पर्सनल सिंगनी कुकी आम स्मगलर नते होम मिनिस्टर चीफ मिनिस्टर वाई खेमचान यावना मितई अमता कुकी एरिया दा संगलक यारोय KSIPC सेपरेट एडमिनिस्ट्रेशन डिमांड पीद्रिब फावो कुकी ले नत्र कुकी गे एरिया दा चीफ मिनिस्टर यावना मितई अमता संगलक यारोय हाइना कुकी हिस्ट्री एंड आइडेंटिटी प्रोटेक्शन कमिटी ना थादोरक जेरोल मन हाइरी जेरोल सिना मखाता ना हाइरी बने इंडिया गवर्नमेंट सेपरेट कुकी स्टेट नत्रगना यूनियन टेरिटोरी पीद्रिब फावो सुरासनपुर फेरजोन संदेन टेक्नोपोल अमसुंग कांगपोकबी डिस्ट्रिक्ट यावना कुकी ले नत्रगना कुकी एरिया सिंग दा चीफ मिनिस्टर युमना खेमचान यावना मितई गी ऑर्गेनाइजेशन नत्रंग ललाई मियो अमता संगलक यारोय हौजिक लेरिबा बफर जोन असि यावना कुकी गी बाउंड्री यावना हिस्ट्री आइडेंटिटी यावना मखोई गी पारी पुरी गी ओइबलम अमसुंग पॉलिटिकल राइट्स सिंग सबसाना ngak senduna amadi hairiba fundamental issues sing asigi matang da kariguma makhal amatagi compromise tawraroi kuki miyam gi punsi lantum amasung identity ngak senabagi damakta buffer zone asi kahendana thamgatabani loinana kuki miyam amasung CSO sing na makoi gi pari puri gi oibalam sing kahendana thamnabagi damakta amato oibagi firep lemin nagadabani kuki history and identity protection committee gi maikai daga su democratic amasung constitutional oiba pambai sing kuki miyam gi phamphong tokpa political aspiration adu phangtre fawo makata na khungjing sanction khigani hairi Technopol district la Kuki Chief Association Molno Area Welfare Council Hill Tribal Council More Kuki Students Organization Amazon Kuki Women Union and Human Rights ki mai kaidagi su state asida popular government sem krama matung da Meitei sing na tampak ta tongan ba violence ki thaudok sing sathawa yauna head speech kaya sandok tuna state asida tang dulai ta ba masung nungsi chanan na purak na bahona bada akai ba pire hairi lob sing asina thatorak paserol amada hairi bana Technopol district la irba Kuki zomiam separate administration diman gi damakta sabsa na lepli maramatuna district aduda Meitei government gi representative amada ta cooperation piroi makata na pam da thaudok sing thokta na ba gi damakta ba farjon sabsa na ngak senduna thamgani central force ki maikai da gisu state asida tangdulai taba purokna bahona bada buffer zone lingthi na maintain tawduna thamliba asigi damakta Technopol district ta lairiba Kuki zomiam na thagat phungdorak liloina na district asida buffer zone area sing yauna singi jaga sing the central force sing deploy tawna ba taksilli loina na taliba separate administration diman asigi damakta sabsa na lepli hairi Tinungai amasung wasigi akoi bada thokiba Erang nem thakre miyam na munkhiba nongmai nipan phangle pau phawna ba wada hubadagi thaudok adu thokiba ni Govindas konthaujam Bishnupur district ke Tinungai amasung masigi akoi bada ngarang thokiba miyam gi mob adu laksina bangamle thaudok adu pau phawna ba wat padagi thokiba ni amasung thaudok adu da miyam na munkhiba nongmai nipan adu su recover tawre haina home minister Govindas konthaujam na ngasi pawmising da phungdokhre Mantri Pukri के न्यूज सेक्रेटरी त पांगथोप पावगी मिफम मदा होम मिनिस्टर गोविंदास कोथौजम ना हाइ ngaraंगी थौदोक अदु नुपी अमना गारी अमदा कुकी यावरे हाइना लाउखिबा वीडियो अमा सोशल मीडिया दा वायरल ओइरकपदगिनी आरान बा वफम अदुना मरम ओइरगे मियाम गा मथंग मथंग पावपिन अदुना इरांग सागलक्किबनी मरम अदुना मियाम ना सु तोंगा दा थाजबा थंबिगनु थौदोक अदु करम ना थोखिबनो हाइबगी मखा तारा अदुना होम मिनिस्टर ना हाइ ngarang ayuk pung taraga makhairom tabada akhanaba paw ama phangbadagi Impal International Airport ta CISF amadi airport police ki apun batim amana thi humbagi thabuk sataki action adu rajak lon bani haina singnaba Muhammad Sabir Ahmad koba kokta kuman thongkhong dagi mioi ama pha khi mioi adugi baggage check to bada brown sugar ni singnaba powder kilogram 6.4 container tarukta hablaga purakpa thengna ki pharaba mioi adu makhata na wahang Pawhong sa thabada Bishnupur district ki kwakta da khulai khara lotuna thamle haina khangbangam lakhi security force nong tirpung amaga makhairum taba matamda mai ka badrok amasung khulai sing adu phana bathinungai mai kaida lakhi Assam Rifles ki kangbu aduna Sanden gi naga ama yawi civil dress ta lakpa amasung nongmai mayam ubade da Kuki yawre haina nupi amana lawrakhi madudagi khudakta miyam na gari sing adu nung no thomjilaki ta sengbadi gari adu AR personal tonglakpani Kuki yaurokhi basu leite security force sing adu miyam da koitan tanaki tungda makoina purakpa nongmai nipan adu miyam na munhauki amasung gari ani su thadoki tungda nongmai nipan adu miyam da giri cover tawbangamki asigumba tawdok asi thoktana ba hona minasi yariba makai tonga thajabiganu hajikti miyam pumnamak ingna sikna laibiu haina so apel tawki Pambaina lusing ba UNLF ki batare lauthok pa yaroi haina Erang Hourakhre Imphal East district ki nongsum amasung Imphal West district ki Phayeng de laiba pambaina lusing ba UNLF ki camp sing hongdok pa yaroi haina masing yam laba miyam ni Erang Hourakhre amasung makoi chat pa yaroi haina lambi thingjen khre nongsum de laiba saniga maudra humdoi suba batale laiba kedar sing satna bagi kumtharak pada mai ke edung gi miyam na thatuna saran ki de kedar sing adu mafam adu thadok tuna sat pa yaroi haina tingbagi khongjang aduga naga puruk ki manung saliba tangkhul gi nupi kaya amasu yaukhi makoi mafam aduda laibana maram oiraga khamelok amasung masigi akoi bada Kuki kulai paiba singna nga hek laitana atopa purup ta ki tujum gupiri badu ko khal laga lakibani makoi gi mahuta CRPF thamgani hairi basina miyam bulaitana laibangam haloi masi khanglaga laingak na makoi na lauki warip adu handoktuna pambaina lusing ba UNLF ki battalion asima fam aduda adum thambiyo haina miyam na appeal toragli
Phayeng de laiba pambai na lusing ba UNLF ki kangbu khul adu thadok tuna sat piyaroi haina miyamna lambi thingki kangluk ki irang manungdal laitana leiba ngam khidabadu makhoi leibadagi ni hairi amoromda minister Govindas na di makhoi na hojik leiba adu unauthorized ni hairi mitop khandokpa halhan khiba state lenga ki thaudang ni center aya ba yauduna sanglakpu mitop khandok laga mari bakta han khiba ki thaudang state lenga ki oigeda bani haini union minister state for home affairs bandi sanjay kumar inner manipuri parliamentary constituency gi MP Dr. Angomsa Bimol akoi jamda ai bacherol thadura khanghalakre marsunga kuntrada MP Dr. Bimol na parliament pukhatki wafam amagi paukhumda awafam asi phangdorak pani union minister na thadurak pacherol adu da hai mitop khandokpa amasung maraibak tahlan khibagi thaurang asi matam kaya gi mamang degi leptana satharak labani immigration and the foreigner act 2025 ki makhada central government na laibak asi gi tongan mafam sing da lairiba illegal immigrant sing khandok laga maraibak tahlan khibagi thaudang manipuri yaun state amadi union territory pumna makta sinnakrabani immigration and the foreigners act 2025 ki section 28 ki matung ina ministry of home affairs na mamang sahi ki september amada notification ama mitop khandok laga maribak tahlan kiba state amadi union territory pumnamakta khanghan ba laikre hairi Israel amasung Lebanon hakteng na wari sanakre kumja lising am samapan maudra humdegi matung dahan boina Israel amasung Lebanon hakteng na wari sanadun Iran amadi Hezbollah marakta kuthok na balefan na bagi matang da khana nei nakre Washington da pangthok ki wari sanabadu da US ki Secretary of State Mark Rubio na maru iba thodang lauki report amagi matung inna Hezbollah militant sing kulai thadok pagi matang da ayaba pirakle hairi Lebanon amadi Israel ani ki marakta diplomatic oiba mari thamna da maram na kumja lisingam sampan maudra humdei ngasi phabu wari sanaba leitri March ani da Israel na Lebanon gi tongan mafam sing da military operation sathabda miyoi lising ani hena sikrebani nan amadi Hezbollah gi militant sing na kulai thaduk han baga loina na militant group asi amang ata thokan na bagi pandam da Lebanon gi tongan mafam da operation sathabani hairi Machin maupa yaung na mi mga hat kibagi khongjang kangkhalakli andro parking dagi yari pokphaw gi lambi thingduna protest tawkre mahisang sing thonglon nakre Bisnopur district ke tonglawi awang lekai de bom pokai handuna sahi nauri bi masin mo po hat ki masang thaudok adubu yaning de phangdok tunan na ha hum CRPF na nongmai na kapten hat ki bagi khongjang nem thabal laitri hena dum kangkhalakli mafam kaya da hawli ba miyam gi khongjang asida yenglaga Bisnopur district ki oina ngasi numit chuppa ama curfew law thoki de aduga maikai kaya da irang thokli old kongba road united clubs organization akurko nangarang law thoki ba matung in ngasi ayu angan badagi kongba kaithel power ga yari pok phawa gi lambi thingjin bagi khongjang chingsin ki ngalingai matam da andro parking da miyam na kaithel kana bu unaki adubu ayu ki pungni pan tarak padwai de ki miyam ama thorak tona lambi thing ba horak padagi chelam ba gari sing lep ki port yo lamba sing matang kai nakhi kokomina ikal ga pulaga yengang pok pitagi khurai lamlong bazar phawa gi lambi gi nagyat lairiba club sing maira pai besing mafam taraga mari da yuki pung taraga mathoi degi nungtil pung ani pawo protest tauki masing yam lobi yam na trong lawbi gi thaudok adugi asumba wel pami thaudok adu da chena basing phaga dabani haibna singbo kholau kaya morom su lauki maram asina ngasi numidang pung 3 tabada amuko amuwa kohor MSF amasung poirei Laimaren apun ba maira pai bina sintuna kwa kai thian dagi hauraga kai sampot phawo miyam gi oiba maira gi khongsat ama sat ka dauri tronglawgi thaudok yaning da phongdok tuna ngarang numidang Imphal East district ki manung chanba oksu ning thomcha khun nongdam nongren nongpok kaksing ki masing yam laba khunja sing na thorak tuna makut ta maira pai duna khongjeng singsin ki tongan mampham mari dagi laki pamiyam na ngarang nongpok kaksing da pulap pun duna khongjeng adu jangsin ki bani amuko amuwa ko har MSF poirei laimaren maira pai bi apun baluk manipuri amadi IEDUCO Palem NU Supunna Sinduna Sanction Kiba Mairagi Kongsat Adu da Angang Hatpa Yaning di Haibana Singba Lauki Amarom da Ngarang Manipuri Students Association Kolkata na Sinduna Kolkata da Laiba Manipuri Bhavan da Trong Laubi gi thaudok da Laiki Draba Angang ani gi bafam da Candle Light ki thauram pangthokre Security Force Laina Kuki Militants in Imphal Ukhru lambi da hingsa gi thawung sing chathare CWC NIS 202 Imphal Ukhru lambi gi yengang pokpi amasung litan gi marakta Central Security Force amasung State Force laina Kuki militant sing na tangkul naga miyam de ki han khangan bagi thabuk sathare haina Central Working Committee tangkul naga Foothill Organization na thadorak paserol amana hairi serola sinama kata na hairi banangarang April taraga mari ki ayuk pungwa pallom tawa matam de yengang pokpi amasung litan ani gi marakta laiba Mahadev Security Force laina yengang pokpi de gi litan tamna security ki escort tawraga pujuna lakiba civilian kangbu ama Kuki militant sing na ki han khangan badagi thawungse thaki thawdo asigi matung nungthil pung taruk lom tawa matam da sulitan lom dagi lakpa ambulance am da Kuki militant sing na nungmai round manga rom kapsilaki asigi mamisa miyam gi punsida ki han khangan ba amasung hingsa gi thawung sing sataba si human right
norms ki mayuktani ki militant singa sa thaba thawong sing asina maram oiraga ukrul amasung kamjong district ta samnariba lifeline asi paralyzed oire misam miyam sing sathok sasin tawba nongmagi tangai pada pulam sing putok pusin tawba amasung emergency service sing da sauna apan mapire maram aduna hingsa gi thawong sa thariba kangbu sing asi mari suba maha regiment amasung border security force sing yauna security force na ningthina dil tawgadabani hairaba sumai kai khar dagi asigumba kulai paiduna miyam da ki han khangan bagi thawong kaya sa thariba asida matik saba action amata lokatwa ude asigumba thawdok sing asida neutral laina thabuk paikhat ko mathau tai hairaduna government asina national highway paralyzed tawduna miyam da awas I think kaya piriba asi kayam kuina yahan ki gadori bano haina hangladuna national highway 202 asida free movement lehna batak silakli